Louthoknaba UNC na Manipur gi Governor da Taksinkhre. United Naga Council UNC gi Maikaidagi Manipur gi Governor Ajay Kumar Valada state asigi constitutional head ama oina minister ama oibada constitutionally matik chadraba Nemcha Kipgen bu Council of Minister gi Louthoknaba aiba cherol piduna Taksinkhre. UNC gi General Secretary Varayo Sangsangna Governor da Pishan Kiba Memorandum Amada Chahi asigi May 16 Laylon Wi-Fi Kulda Naga Micham Taruk Yamna Tamthina Hatuk Pikhi bagi matangda Manipur lengak thizin bagi thabak kana chathari hariba mihat asida Nemcha Kipgena Manipur lengaki minister ama oina from paidina leiragadi mihat asigi achumba langla langjin puthokpada khudong chadaba mayuk nagani mihat asida unlawful activity amadi ek UAB gi section 16 paliba asimakna nagami cham taruk hat khibagi thodoga se terrorism gi thawng amani haibasi mayek senga takli mihada sida January ba KNFP gi amasi United People's Front haiba amagi marumda chalaiba kuki singi khulai paiba loop amani adubu mihad asida January ba miyoi singi mathakta thijinba matamda state cabinet minister amagi naknaba miyoi ama chenabana state police na maningtamna thijinba haibadu oithokte UPF hariba kuki khulai paiba singi apunba loop ama oiriba asigi president asi KNFP gi president asi thangboy Kipgenani Miyoi asigi mathakta Nagami jam taruk hat khibaga mari leinana UAPA gi FIR paliba misakamani adubu SD thangboy Kipgen asi Manipur lengaki deputy chief minister oiribi Nemcha Kipgen gi mapuroibani Micham faraga terrorist ki thawng chathariba misak amadi thodok thokliba mafam asi minister Nemcha Kipgen gi ithil chawna leiba mafam amadani maram asina mahakna minister ama oina leiba haibasi maram chadi Makada minister amana Indian constitution amadi leibak asigi law ngakuna masada akiba yaudana amadi kanagumba amabu kangkhatpa tawdana achumbada yumfam oiraga mathau tawgani haina wasakli adubu narco terrorist organization amagi luchingliba misakaduna deputy chief minister oiribi amagi mapuroibo eiduna leiba matamda state police amadi masiga mari leinana intelligence agency singna ichilamata changdana amadi ayet apan yaudana chenaba miyoi mathakta thijinba haibasi oithokloi fibam masida Nemcha Kipgena cabinet minister ama oina leiba haibasi leibagi ain gi oiba miyengda yamna maunaba oina thoi maramdi mahakna minister oiduna leiba asina KNFP na aina yadaba thabak tawrabasu chairak fangani haibagi nachungba leitaba minister na kangkhatura thambagi fibam ama iroita loina duna lei maramasna national investigation agency ga naga micham taruki mihat asida maningtamna thijinba ngamdaba asina miyamna leibaga si democratic oiba chana kanglon asida thajaba manganaba marama ohele Constitution gi miyengda leibaki awangba thaki phampuriba misak ama haibasi karigumba makhal amatagi ain gi miyengda akaiba oiba thabak amataga samnadaba misak ama oigadabni adubu hauzi Manipur lengaki Council of Minister yauribi Nemcha Kipgen gi oinadi mahaki mapuroiba asi UAPA gi makhada thigatliba misak ama oibana ain gi oiba miyengda amadi morally minister ama oina leiba haibasi maram sungcha chadi Maramasina state ki governor na mangonda constitution na piba sakti adu sizinaduna article 164 gi makhada Nemcha Kipgen bu Council of Minister gi khudakta lagthou state asigi constitutional machinery bu rajniti gi oiba ithil chatna handana nagami cham taruk hapada Chennai haina maral siriba miyoi singi matakta ayat apan yaudana thijinbiu Makata na UNC ki maikaidagi chahi asigi June 12 da pishan kiba charter of demand sing adu athuba matamda thabakta onthokpina basu cherola sina takshili Makata na cherola sina state lenga ki cabinet minister amagi manaknaba bishak amana ain kaiba thabak sing chathabadagi lega asina maralaiba singi matakta wayal chathanaba thabak amata paikhatpa ngamdre Hiramasida mamang tha June 12 da UNC gi maikaidagi chief minister da deputy chief minister Nemcha Kipgen bu Council of Minister gi louthokpinaba memorandum ama pikiba adugi matangda paukum amata fangdabadagi tangai fadana governor da amuk hana wakalakpani hairi